Lengchen Bershimaya, Manga Pakana Taran Oxeri, Nasi Miam Gidamak Anabu film Putun Luxury, Film Si Maming A Wednesday, Manipuri Daharagan Kimchakashan Midama. Film Si 2008 Putokiba Film Amani, Film Si box office success to Kiba Film Amani, Habidi Film Si Mabu top the Chanki budget at Digi, Kahan Patan Kiba Film Amani, Film Si Award Kasu Funky, Film Si critics Kahanasu, Yan Tagan Kiba Film Amani. Film Si thriller film ni. Film si wari asi bam sagat pawari ni adobu film si gi mapung pawari di 2006 ki July ki tang 30 thokiba Mumbai gi bom pakai pi thodo aduda yumpham udunu sagat pawari amani film si maming leiraba actor kaya ama yauri Anupam Kher police commissioner amagi saktam langli aduga maming leiraba actor Nasiruddin Sahasu film si gi lead actor amo ni yauri A Wednesday habdi kimchakishan nimit ama haribi film si thabakta gi pathaga daroba police commissioner Rathorna mahakna thingnakiba magi punsi khwaidagi luba case amagi waramda wari libani hariba thodo asi kimchakishan nimit amada nungthili pung ani dagi na nungthil pung 3 phawgi munu thokiba thodo amani hariba thodo asi khwaidagi luba thodo ama orabasu thodo asi ai bare koron amta lekte file oin su amta phangde maramdi thodo asi ga mai lenaba thodo asi da masana pamdrabasu thodo asi da senariba miyoi singi wakhalda nisingduna lairagadaba thodo amani film asi ahan basinda anganba ayuk amani samudra mapal amada leptuna lairiba Mumbai police commissioner Rathor Anupam Kherna saktam langli Rathor gi manakta nupa ama changlaktuna lagi nupa aduna chokki ma tharamlaga chatke Rathorna chokki da phamduna wari lirai ai hayang retire tarogani maram aduna hapta ani ahum sure ai gi nakta miyoi kaya laktuna ai punsi gi khwaidigi singthan ngai oba khwaidigi luba case adu karambano hangliba ai gi wakhalda wahang asi gi pakhum khanba yaba khale hanjen da kairaksu hangli adobu wahang asi gi pakhum oina case amatang dile madugi nupa aduna akhoi punma ki punsi da nomalaki aduga akhoi punma ki punsi ase matam makha onthokuna thamlamle mathangi sinda train tongduna chaliba ahal orbani pama uli mahak icham chamba office amada thabak toba mayumdagi office aduga office dagi mayum chatpa nupa amani mahak achabu bag amasu yali ahal orbani pa aduna mi chilaba mafam kaya phawduna chatli mahak na yanduna lakliba bag adu mi yamna chinba train station amada mirak narak yengduna thamlamnaga mahak mafam adudagi yamna thuna chatki mafam ado mi mayam tilabasu magi mathau chanabani laimaida taduna leiriba bag ado karamtana su thotharamde Mathangi sinda train tongduna lakiba ahal aduna police station amagi manungda changlakhi mahak bag amasu yalakhi mahak na changlakpa matamda constable amana kadada chattoino hanglai ahal orbani pa aduna khami ai FIR amta report tawge tawrambani FIR haibadi first information report haibani police ta ahan bo oina pot chei mangkiba natragana case amagi maramda report tawbudo adupu FIR kawe constable aduna hairei adudi asomda chalo asomda officer mayam phamduna leibani haiduna makhut thinduna taklai Station manungda nupa amasu magi nupina phubudagi mako kaire haiduna magi nupida case tawni haiduna nupa amasu phamduna lerami aidi henjang se thumnamde hairuba khaktani aduga magi nakanda leiba cooker duna kokta thumlakpadagi ai kokse sokpani hairami madu tabada police officer duna nokladuna hairei yare chatlo nangi nupiduga phajana wa haino nang lamdi helunu thumgi mahutta mana kaino mo hapsalamabdi nang soidana mathakte yojani chalo haiduna nupa du themduna thaduraki aduga police officer aduna back pa aduna phamleba ahal adubu koksalaki aduga nangi di kari complaint hanglaki ahal orbani pa aduna hairei aigi back ama tahawre adugi aina complaint tawba lakpani officer aduna hairei nangi back to karamna manglibano nupa aduna khumlai aisu khangde aina paisa lokthoke tawda yaramdre officer aduna hairei back ta kari yawkhibage nupa aduna hairei aigi nupi gi photo paisa khara ATM card amadi pan card yawki officer aduna hairei paisa kayano ahal orbani pa aduna khumi yambana te lupa chahum muktani officer aduna naming kari kawi haina hanglai aigi ming Rajesh kawi toilet sibo kodom dalebage haina hanglai nu ahal orbani pa aduna officer aduna hairei Rajesh nangi phone number do che sida iramo aduga nangi pot mangbagi report se sigi maroldi hayang ayuk hairak aduga toilet ti asumda lebani hajan makhut thindun taklami Rajesh toilet changlaki aduga magi bag to besin makhadal kachin amada namsindun losalami aduga mafam dudagi tholaktuna yamna thuna lanjadaba saduna chatki mathangi sinda police station manungda commissioner Prakash Rathor gi room da Arjun Khana ko actor amana masa thak niladuna complaint torami ngasi ayu engonda call ama lakhi nupa aduna magi film da aibu hero oyu hai aduga nupa aduna engonda lupa lakh manga amaga supuraga lau haire man hairibu tawdrabadi aibu hatokani haire wari asi khanglaba matungda Rathorna officer je kaida sakre haduna call tawduna korami mathangi sinda train station amada officer je magi nipi na mapamna satkani haiduna mahak magi nipi amadi masa nipi bu train station da thinbalaki magi nipi na train da kakhatuna mafam chana phamkraba matungda
nang hek yobaga call tor o hairamaga mahaksu mahaki mathau tawna ba halakhi mathangi sinda officer je na train station manungdagi mahaki car khammi bampham aju talaki mahakna lakpada traffic police amana taxi driver amada license yaudrabani na lupa chonga piyu haiduna ki halibada urami masi ubada sarba je na traffic police adugi manakta laki aduga hangai kaino tawriduna traffic police adun hairi sar aina logi haibana te mokhoina pisalakpani jen hangai nang dilpa kya lawrure traffic police adun hairi lupa kun khatani jen hai adudi driver asita lupa kun hando kho haiduna namdun hando hali matawasi ubada yamna ngaklaba driver adun hairi kali juk haibada oiramale haujikan se traffic police na driver da paisa piba haure mathangi sinda tv reporter ma yamna kiyaduna lerami reporter adugi maming nena kawi tv reporter asi magi pause miyamna yengnaba haiduna pause machu thak thak tuna report toriba reporter amani mathangi sinda ka choba amada police officer ma game sanaduna lerami officer asi maming Arif Khan kawi maha asi police singi marakta yamna sathiba sono choba officer ama oina khangni officer Arif ki manakta makhut pun nupa ama changlakhi nupa aduna Arif ta hairami sir aibu thadok piro sir na haiba matung ina ai police ki spy oire adubu ai se police ki spy ni khangmadagi ai jail da leiba miyoi sing asina phubudagi ai se leibam sabam khangdre makoin aibu soidana hat ki batare maram aduna aibu umta kanbiu sir aibu mafam asidagi thadok piro aduga sir na ai gi imung manung ngak chenaba thamliba police officer aduna su ka henbali chatuna ai gi ichanpi da makhut masa sangle haina ichanpi na tamlakle ai gi imung manung imi leifam khangdre aisu jail da sum leirabadi aisu nomodi soidana siragani haduna kijare aduna sarna transfer chatringeda aibu mafam asidagi thadok piramo Arif na hairi nang hospital da chatkera nupa aduna hairi hoi ai chatke officer aduna hairi nang hospital da nimit kharani leiro aduga nahakna nimit kharani hospital da leiringeda nangi phananaba ai loina silamlage masi haramlaga Arif na nupa adigi mamadi kin kanna thindatki nupa do leimai da long na haithaki aduga mamai digi I tarke mahak shoklabani na hojikti hospital da leibe yare mahak na hospital da leirabadi atopa jail da leiba miyosing na mahak phugani chaigani haibagi akiba leiraroi masigi matungda Arif na hanglai nahaki name ne kadai dano masigi matungda officer je commissioner ki kada changlai aduga rathorna hairi Mr Arjun nahaki case ache officer je na pairagani rathorna je da hairi yamna thunna thodo asigi matangda kanana kari tawribano haibdo thijanduna athuba matamda case ase losalo haiduna order torami mathangi sinda officer Arif magi spy gi memda laki mahak ne hek yorpaga mahak ki spy gi memda sangleba constable aduda phuba horakki nakanda leram chai ama paiduna constable adubu tana tanaduna phuba horakki mathangi sinda sablo driba building amagi mathakta plastic bag achawa ama paiduna Rajesh building adugi maton yongnoba yamna wana karakhi building mathakta leptuna magi anok sengdoktuna leplami tanja asida call ama lakhi lakleba call adu mahaki nipi callni mahaki nipi na sunna hairi kher hawnoba pochai leramdre nahak office tagi halakpum tamna khara lebirao aina wase machit machit haire haiduna nang chawnuko nahak karam kanda halaktoino Rajesh na khumlami saudeda ai pung tarum khada da soidana halakani masi harmlaga mahak phone thamki Rajesh na magi nakanda leiriba table aduda kupliba cherang adu haidoi table mathakta phone laptop amadi atai pochai kaya ama lerami Rajesh na magi phone da sim lokthokuna laptop aduda magi sim do connect toksali aduga magi plan makha chathana ba sem saduna lerami asomdana Arif Khan constable adu lamjau sorok ta koitan tanuduna putharami constable aduna mabu kanbiu haidun Arif ke makhong konduna haijarami officer jeju magi nipida yaurabra haiduna wari sanaduna lerami Rajesh na sem saba loraduna commissioner Rathor da call torki adu hairi commissioner Rathor obirabra Rathor na hairi mani Rajesh na hairi Rathor sahab ai wa khara haijage aina hariba se munna tabiyu aina sahar asigi tongan ba mafam manga da bom phumduna thalmumle bom sing ase pung tor mukha da chap chana pukhai gani bom sing se pukhai badagi kange harabadi ai pungkhai magi manungda call toroke maduda ai apam su hai gani matam aduda ai shuna tangi miyoi amakhtanga wari chana gani aina wari chana gadarba miyoi ado ai gi demand sing se piba ngamba mi oigadabani ai gi demand se piba ngamgadaba mi do kanano haibdo nokhoi masen khanaraga ready tawduna thamlamo masi haramaga phone thamki Rajesh na harama wa sing do Rathorna no toksili aduga call toro amba number ado kanagi number no thiu haiduna mahak order torami aduga amuk harami lakliba bom gi threat ase CM da su pau pikho Rajesh na amuk nena da call tawdun hairi nena nangi punsi gi khwadi gi muru eba pau ama phanglabadi Mumbai police ki headquarter da haujumak chatlo nena na kai gino nang kanano hanglami Rajesh na hairi ngasi di achawa komhai ama thoka dawri haramaga phone thamki nena su magi cameraman kauduna chatlu haibum pham adu tana chatna sem saba hokre mathangi sinda
Rathorna order torami aigi number da call toropon nupa do masak maming khangnanaba yamna thuna honaro aduga aigi phone da lakpa call khudimok record toksilo officer je laktuna hairei sir call se Tiwari pairebani Tiwari CM gi secretary ni Rathorna phone da lodun hanglai CM sahab kai da lekhrabage secretary ni hairei karino kai lerabage CM di aruba meeting amagi chatki Rathorna hairei kashuleba wanate nangonda haibadi nungaitre aduna Patel oina pahela u hairakhi Patel su CM gi secretary amani Patel na Rathor ke dore haidun hanglai Rathorna khumlai minute 35 gi manungda police headquarter da yam thuna lau yamna thuba emergency ama leire hairamaga phone thamki Rathorna je da hairei Chauhan Ramesh amadi Akash kautuna war room da changlau Rathorna war room da changlakko matamda officer amana report pirei sir laklamba call adu Jignesh kabunu pa amagini mahak malat hariba mafam adu dagini mafam adugi police ta pau piduna mahak bu thiba hohan khre adubu number ase haujiti not reachable haina lekre mathangi sinda Rajesh na sim sindoktuna yamna mong hadana cha thaktuna lerami asomdana siren khongduna Patel police headquarter tamna lakhi war room dana Rathorna hai pung mari khaktangaire bomb pokhagadaba aduna intelligence department ta leba abas ta pau pi kho aduga akhoin hajik phangliba pau se chumra chumdabra hayodo confirm toro Rathorna makha tarai handaki hafta ama ani asida terror singi maramda kari pau lei amadi bomb ga mari lenaba kari plan lebege haibdo nakhoina khoigi spy singdigi pau loro aduga Rajesh na call toroliba mafam adu kadai degi no haibdo phangdriba ba thiyo department khudimaki ki nakhoina khoigi khwaidagi haiba officer do puraktuna case asi paheldo Tanja asida Patel su police headquarter usilakle Rathorga unaduna Rathorna wari pumba liraba matungda Patel su wari pumba khanglaba matungda mahakna pau piduna meeting mafamda leriba CM da pau yohankhre pau ase tabada pakhaladuna CM do mahakna yawarba meeting adu thadoklamnaduna police headquarter tamna lakhi asomdana Rajesh na gari yengduna lerami magi mathangi plan makha chathanaba CM saduna lerami police station manungda Rajesh ki call hek lakpada magi number trace tongnaba CM saba loire Hauzik Rajesh ki call lakpa khaktangaire mayam na ngainari base call trace to ba habdi call torelu mafam adu kada degi no thiba tanja asida call ama lakhi Rajesh na hairei Rathor sahab ai kana ga wari sanagadabno Rathor na hairei nang joy ga wari sanagani adubu mahak laktri hauzik phawbugi oinadi aduna mahak lakpa ngai bu oina ai gang haktang wari sanasi Rajesh na khumlai ai gi demand pi bangamgadaba nupa adu khaktang ga wari sanagani sakti paiba natrabadi wari sanaroi ai amukhana minute mangai gi manungda call torokke Rajesh na amusu makha tarai Rathor sahab noina toribase aisu khangi nakhoina aigi matam manghanaba toribani aigi matam manghanbana nakhoi kaisu afaba oiro haramnaga phone thamki officer aman harai sir call se matam namna teman khare aduna call trace toba ngamdre adubu lakliba call ase hana tarok lamba number aduga di manadre number atopa amani officer aduna amu harai sir malaki police na pau pirakpada mafam aduda Jignesh kabunu pa amta leite harai tanja asida officer aman harai sir CM phone paire CM na hanglai Rajesh hai se kanano Rathor na khumli sar maha kana sunate CM na hanglai akhoi gi makedegi Rajesh ka wari chandu se kanano Rathor na hairei sar ga ina wari chanabiro sar gi mafam da power sulai sar ga ina wari chanabiro maha na talakpa diman khimak sar na su soidana pibu ngamgani adugi su mathakta sar di wa ngang basu yamna hai CM na hairei siguma matang asida sanagadaru wari asiga board ki bason pibuga yamna khene adubu hojik thokliba thodu asidi board khomdi na tedana Rathor na hairei adudi sar gi secretary Patel ga sanagadra CM na hairei Rathor ngasi faunang se nang nasagi na thodagi mai leiduna chenba ukhidri adubu ngasi de kedore Rathor na khumlai sar madu gi shimaram amalai Rajesh haribani pa asina hariba wasing se kaligumba achumbu adam labadi mahakna torokadri badi man ase pi debu sungya yaroi adubu mahakna torokliba di man adu pige haiba tarabadi aigi ifamda adubu mahakna talakliba di man adu pige haiba tarabadi aigi ifamda chakti leite amadi aina di man adu pina bu hanabada law amadi protocol na yadaba thabak kaya ama torok darkar tarakani sir aiga Rajesh ka wari chanaw hairagadi aina tawningba thabak tawba matamda kanamtana engonda athingba pidaba aduga aina tawriba thabak sing adugi matungda kari maram lebage haibadusu kanamtana engonda hangdaba darkar tai aisu khangi aina hairiba wasing se oitholoi da wafamni maram asina aina aigi ithawdagi mai leiduna chelebani CM na secretary Patel phol pahaladuna hairi Patel Rathor na hairiba sing ase ai yare ngasi case ase Rathor gi makhada chathagadabani maram aduna Rathor na pamliba khudimak thungnaba nahakna CM sakro Patel na hairi sir central government da pau pigedra CM na saraduna hairi akhoi gi state ta thokpa problem ni masi akhoi gi problem ni aduna center honro gi mathau ta de akhoi na ngamna ba adum honasi asumna sauna hairam laga CM phone thamki tanja asida call sulaki Rajesh na Rathor sahab kore Rathor na hairi Rajesh Roy laktre maram aduna nahak ai go ina wari sanaragani
Rajeshna hairei aisu khangi roi kawba mi amta leite haiba mahak laoi haibasu ai khangi. Rajeshna amuk makha tarei ai Ibrahim Khan, Iklak Ahmad, Muhammad Zahir amadi Khurshid Lala pami. Makhoi mari se maming leraba terrorist ngakani makhoi mari se thadoktrabadi aina soidana muki bom pokhayangani. Makhoi ki maraktagi ani amadi Rathor nang na phakibani aduga ani amana ATS department na phakibani. Nahak aina makhoi mari u thadu u hairiba se nahak ngamdi ngamgadaba natra. Wahai asi tabada Rathorna saraduna khumlai kaigi ngmoi doribano akhoi di hainare akhoi thawai khubak ta haptuna sathi khraba lalhaubu sing se pharurani aduga nakhoi na bom phumle haiduna bom gi damka taruktuna amuk makhoi bu thadokani sumaina tawbase hanjan hanjana thoklabani akhoi di hainare. Rajeshna amuk makha tarei makhoi mari se tongan ba jail da leibani haujik ai pung amagi matungda call torokke pung asigi manungda nangna makhoi mari se mafam amada pulap punchinduna thamlamu. Rathorna hairei nangna taliba demand se kari organization gi mingda talibano nangi organization adugi maming kari kawi. Rajeshna hairei Rathor sahab nang aina hairiba se aina prank tawbani haina di khandeko prank haibadi lakna ba haibani. Rathor sukami hoi nangna hairiba ching se prank call oramba ya haibagi chingnabasu akhoida lei. Rajeshna hairei Rathor nangna thiriba Jignesh haibani pado mahak bom pakhaibada sikhre haibasidi nahak su khanglam lagani. Aduga aina ani subida torokiba number adusu Sanjay kaw nupa amagini haibasu nahak khanglam lagani. Nupa adusu sikiba tha ahum sure habisisu nahaksu khanglam lagani. Aduga hojik torok iba number asina Sabir Ahmad kini mahaksu sikiba kuirabani. Rathorna hairei nangna toriba sidi mi amane hekta tawba ngami. Rajeshna hairei hoi ngamlamba yai adubu Rathor sahab police ki headquarter gi hek mamangda leriba police station aduda bom phumba ngambadi ai khaktani. Adugumba bom phumba ngamba nupa aduna di prank call tor oi habise thajabiyu. Rathor pakaladuna hangi kaino nang hairi dupo Rajeshna ingna tamna hairei noi police headquarter gi hek mamangda leriba police station aduda aina bom ama phumlambani. Bom ado minute kun gi manungda thiyu. Masi oirabadi aina tawba ngambana kari nakhoina tawba ngambana kari habda soidana maki khangnaragani. Bom do thiba phangdrabadi nanga aiga amuk hana wari sanaroi. Wari sanabgi kanabusu leiraroi. Rathorna hairei je nang kibra kide sir. Nang nupi thirabra thire sir. Jahi ani sure. Nachadi leirabra. Sir tha hum sure. Nahak diti da sikrabadi ai kasu khanjade sir haina khumlei. Rathorna order tori adudi fare bom se minute 10 gi manungda thiyu. Rathor gi order adu tabada warum da leiriba mayam do ngakladuna amaga yengna lehoyi jedi bom thiba kanna chen khre. Asomdana Rajeshna nenaro da call tawtuna hairami Mumbai police ki headquarter gi hek mamangda leiriba police station aduda kanagumba amana bom phumlamle haiduna paw pirami. Rathorna warum da leba police mayam du yengdun hairami mayam kiganu nupa asina station manungda bom phumlam lebase akhoi bu hatke haiduna phumlam bom nate akhoi dam haki tawba ngama sakti do unana bu phumlam lebani maram aduna santi rena wakhal khalu kiganu hathu tawganu. Asomdana jena luchingduna bom thiri. Rathorna magi officer sing da hai hauji pung ama khakta ngaire ai amuk hanna nupa adu bari sana pamde maram aduna mahakna call torok tringe da case ase yam thuna lochinabu tawsi nupa adu gi lefam thiro amadi nupa adu karai dagi no masak maming kanano karino haibado aingonda yam thuna khanghalu. Officer amana hairei sir Chauhan line da leire. Rathorna hairei Chauhan kai paulei. Chauhana khumlei sir intelligence department ta paw amta phangde hai. Rathorna hairei Chauhan mi yamna tinba sahar gi asi mafam singda police thaduna alakpa mi khudimuk check tawro aduga mafam aduda bom leibagi khudam changdam yengro. Aduga mi na hangaklabasu police ki drill ni CM order torokpani hayu. Jena bom squad kawtuna police station manungda bom kanna thiri adubu hojik phawbadi phangdri. Rathorna officer Akash ta hai. Officer arip to mafam asida yamna thuna kaw aduga Rajeshna hairakpa miyoi marido hojik karai da leibage haibado thijalu aduga makhoi mari adugi maramda report ama aingonda minute 10 gi manungda piyu hairami. Jena luchingduna police ki team amana thiriba bom do toilet manungda phangle haiduna report torei. Aduga bomb squad ko shinduna bom do defuse tongna bu khonarami. Bomb squad na bom do bag manungda gi lokthoke tawu matamda bag manungda gi phone ama ring lakhi. Bomb squad singdo lakleba call adu makhol tabada kiriduna khopam halle. Bomb squad na tamna changshinduna yenglobada bag adugi manungda mobile ama yarami mobile adugi makhada RDX ko bomb asowa ama yarami. Jena yamna sauna mafam adu leiriba constable singda cherami nakhoi gi namamok ta bomb phumlam lebase nakhoi kaidawdun lehobage. Nakhoi gi duty taramba officer ado kawrucho Jena Rathor call tawduna report pirami sir RDX bomb ni RDX bomb asowa ama phangle. Tanja asido officer ama changlaktun hairei sir nipa ama phare ngarang hanse mana mi amada RDX bomb keji taruk amu yon khi hai. Adubu kanada yolibano habjadi mahakna hojik phawa haidokdri.
Rathor laktuna jail thong hangdoktuna changlai ma hek changlakpa ubada nupa aduna khumlai sar aidi kaisu khangjadabani Rathorna sawduna chanchiladuna khupanga tharami nupa aduda aduga hanglami aina nongonda kari hanglabage nangna khangde hairibse aina nongonda kari hanglabage haiduna hanjin nupa aduda phudatlami mathangi sinda nenaroina police station mamangda leptuna tv da live report pirami mafam asida bom ama leire haiduna paw ama lakhi adu wafam asi chumi lali habisidi police tagi oba paw achumba amta fangdri adu police station manungda bomb squad changkiba amadi police singna question chenduna thiriba sidi urei police singna question chenduna thiri haiduna report torami adu mafam asida bomb squad amadi atay atopa police personnel kayana question chenduna kainomadi thiri haiduna tv da report torami nenaroi gi report asi Rajesh Suma gi manakta leba tv macha amada yenglami je Suma gi mathau loiduna police headquarter da amu halakki mahakna lakpa matamda aripsu headquarter tamna gari thaujalakki Arip ubo matamda manakta lerma police amana harai ngasidi mi ama soidana maki siragani angawbase amuk lakleido asomdana Rathorna wahang phang torami nupa aduna harai engonda message ama lai Rafik kabu nupa amana engonda RDX bond mafam amada thilu cho haiduna aina thilubani sidagi henba atopa kemta khangjade haiduna hairami Rathorna harai adudi Rafik haiba nupa se kala delebage haina hanglami nupa aduna khumi ID tasengna Rafik ke lefam se khangde haiduna lolami tanja sida nupa aduna interrogation room adugi hek mapanda lepiba Arip urami Arip ubuda nupa da mamit mana chap jungladuna mahakna ngasaidagi loliba Rafik ke lefam adu haidurei mathangi sinda Rathorna Arip ta harai Arip nang haji kala delebage sir ai ATS department da leri hairami Rathorna harai nahak Rafik hariba nipa do thiru cho aduga mafam asida purau nahak Rafik hariba nipa do hate hatokonu nahak na phurabasu mahaki mathwaidi hingna purau mahaki mathau yamna leri je latuna Rathorda pawpiri sar bomb defuse tokre Rathorna harai ngasi control room na kanagi duty tabage je na khumlai Prasan kawu nupa amagi tabani Rathorna hai Prasan haiba nupa adom hak mahimda chalo hayo hayang ayung anta mahak thabak tatpagi che do phanglagani hayo aduga Prasan ki duty do Kailas kawu officer adu da piramu je na harai sa pawmi khara amasu lahore Rathorna harai pawmi sing ado aigi nakta yam thuna pusalau mathangi sinda terrorist mari maramda police amana report pirami Ibrahim Khan mahak Al-Qaeda da yarami mahak India da leba kuirabani mahak 1992 dagi horaga hojik phawba India da chathariba tongan ba bomb pokhaiba amadi lalhauba singa mai renaba case singa chenariba miyo amani mahakna India gi mafam khudingda kem nimfu hena hangdoktuna pikliba angang sing brainwash tawduna lalhauba yahonaba training pidiba nupa amani mahak jelagi thadokhiba tarabadi naha mayam amadi terrorist soiduna oidagani mahak se hanasu sumna demand tawduna thadokadabagi honarakpase kuirabani adubu mamang honarakpududadi akoina ngamduna mahak se jail da lehoribani Iklaq Ahmad hariba terrorist asi Ibrahim gi hek makada leba terrorist amani mahak se Ibrahim thadoknaba lakhiba miyo amani mahak na hokiba sahi ahum asida India da bomb pokhai khiba singa se mahak ki khujin tharong tege pokhai khiba ngaktani mahak su yamna sathiba nupa amani Muhammad Zahir mahak Laskar hariba terrorist group adugi miyoini mahak terrorist group adugi number 2 ni mahak ISI amadi Al-Qaeda da yarami mahak software engineer amani mahak India gi mangnaba sinbada yamna mangjin thana honariba nupa amani hojik mahak sokpadagi mahak hospital da leiribani Khurshid Lala hariba terrorist asidi mahak ti lalhauba lup khudima kasamne lalhau lup amana bomb lege natraga nomoi lege haribadi Khurshid Lala dagi lawba ngaktani 2006 ta pokhai gi bomb ndu mahakna supply tawbani sir Rathorna mahakku phagibani Rathorna mahakku phaba matamda mahaki masadagi Mumbai gi maru eba mafam singi map yawdu officer aduna photo ama uladuna harai sar masigi nupa se ubiraba masi nupa se terrorist singa loina dun leba mi amani adubu ngasi phabu magi maming matha kemta khangdri masi nupa se miyam marakta lotuna lebani magi nupina phaw ma se kai thabak tawi haiba khanglam loi maram aduna ngasi lakleba kola se masigi nupa sin torolamba soiduna oramba yai officer dun harai sar hariba nupa se India da leramba suyai India gi mapanda lerega phone torolamba suyai sar nupa sina atay atopala holup singa khusamna duna India gi mafam achaw chaw kaya da bomb hanan spokha han grapani achawba mi chinba mafam kaya da attack tawdagi hentoraktuna hojik police station phawu yosilakle Rathorna harai mahakna soidan oigani mahak mafam asida lotuna soidan maki leramgani adubu mahak handak mukti nanthon ba yadre handak ti soidan faragadabni officer dun harai sar terrorist mari didi kamdoba Rathorna harai mokoi masa gi lefamda adum thammo hojik phawbugi oinadi Lala hariba nupa adudi magi jail matam loraduna thokodoba kuidrabani aduga karigino mahak se thadoktoba yade haiduna demand torolibasina officer aman harai sir mahakpu demand tawduna lothokrabdi Lala hariba nupa se terrorist ni haibase masana mayek chenglabani
ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯁꯔ ꯂꯥꯂꯥ ꯀꯧꯊꯣꯛꯂꯤꯕꯁꯦ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯒꯤ ꯑꯆꯧꯕ ꯄ꯭ꯂꯥꯟ ꯑꯃꯗ ꯂꯥꯂꯥꯁꯦ ꯆꯪꯗꯕ ꯌꯥꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯑꯁꯣꯝꯗꯅ ꯑꯔꯤꯞ ꯂꯥꯛꯄ ꯎꯕꯗ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤ ꯑꯔꯤꯞ ꯀꯥꯔꯗꯒꯤ ꯀꯨꯝꯊꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯥꯟꯅꯈꯤ ꯂꯩꯔꯛ ꯈꯨꯂꯛ ꯐꯥꯎꯗꯨꯅ ꯆꯦꯟꯈꯤ ꯑꯔꯤꯞꯁꯨ ꯍꯟꯕ ꯂꯩꯇꯅ ꯂꯩꯔꯛ ꯈꯨꯂꯛ ꯐꯥꯎꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯥꯟꯅꯈꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯑꯔꯤꯞꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯗꯨꯅ ꯇꯥꯟꯅꯔꯛꯈꯤ ꯃꯃꯩꯗ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯑꯗꯨ ꯑꯔꯤꯞꯀꯤ ꯃꯈꯨꯠꯇ ꯇꯥꯔꯦ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯅ ꯐꯨꯈ꯭ꯔꯦ ꯅꯨꯄꯥ ꯑꯗꯨ ꯍꯧꯒꯠ ꯀꯟꯈꯠꯄ ꯉꯝꯗ꯭ꯔꯦ ꯃꯊ꯭ꯋꯥꯏ ꯈꯛꯇꯅꯤ ꯈꯥꯛꯂꯤꯕ ꯃꯔꯝ ꯇꯠꯄ ꯃꯈꯩ ꯐꯨꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯆꯍꯤ 50ꯃꯨꯛ ꯁꯨꯔꯕ ꯑꯅꯣ ꯎꯞꯄ ꯅꯨꯄꯥ ꯑꯃꯗ RDX ꯌꯣꯟꯈꯤꯕꯅꯤ ꯅꯨꯄꯥꯗꯣ ꯑꯣꯐꯤꯁꯀꯤ ꯀ꯭ꯂꯥꯔꯛ ꯃꯥꯜꯂꯤ ꯄ꯭ꯔꯤꯇꯝ ꯅꯒꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯕꯤꯜꯗꯤꯡ ꯑꯃꯒꯤ 12 ꯁꯨꯕ ꯃꯊꯣꯟꯗ RDX ꯑꯗꯨ ꯄꯤꯔꯨꯕꯅꯤ ꯑꯔꯤꯞꯅ ꯔꯥꯊꯣꯔꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯁꯔ ꯅꯨꯄꯥꯗꯣ ꯐꯪꯂꯦ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯑꯦꯗ꯭ꯔꯦꯁꯁꯨ ꯐꯪꯂꯦ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯊꯥꯔꯛꯂꯒꯦ ꯔꯥꯊꯣꯔꯅ ꯍꯥꯏꯔꯛꯏ ꯅꯪꯒ ꯆꯠꯃꯤꯟꯅꯅꯕ ꯑꯣꯐꯤꯁꯥꯔ ꯖꯦ ꯊꯥꯔꯛꯀꯦ ꯑꯔꯤꯞꯅ ꯍꯥꯏꯔꯛꯏ ꯁꯔ ꯌꯥꯔꯅꯤꯗ ꯑꯩ ꯏꯇꯣꯝꯗ ꯑꯗꯨꯝ ꯆꯠꯂꯒꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯑꯔꯤꯞꯅ ꯃꯥꯒꯤ ꯖꯤꯞ ꯑꯗꯨ ꯊꯧꯗꯨꯅ ꯐꯪꯂꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯅ ꯅꯦꯅꯥꯕꯨ ꯔꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯔꯥꯊꯣꯔꯒ ꯎꯅꯍꯜꯂꯝꯃꯤ ꯔꯥꯊꯣꯔꯅ ꯍꯪꯂꯛꯏ ꯑꯍꯥꯟꯕ ꯀꯣꯜ ꯑꯁꯤ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯄꯒꯦ ꯅꯦꯅꯥꯅ ꯈꯨꯝꯂꯝꯗꯦ ꯑꯗꯨꯕꯨ ꯔꯥꯊꯣꯔꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯑꯆꯨꯝꯕ ꯋꯥꯁꯦ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯈꯣꯏꯁꯨ ꯀꯁꯇꯗꯤꯗ ꯂꯩꯒꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯅꯦꯅꯥꯅ ꯍꯥꯏꯔꯛꯏ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯀꯣꯜ ꯂꯥꯛꯈꯤ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯔꯥꯊꯣꯔꯅ ꯍꯥꯏꯔꯛꯏ ꯅꯦꯅꯥ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯅꯪꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯊꯣꯛꯄ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯑꯣꯏꯅ ꯊꯥꯔꯕꯅꯤꯅ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯂꯤꯁꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯂꯣꯏꯅ ꯎꯔꯕꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯝꯇ ꯇꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯔꯥꯊꯣꯔꯅ ꯍꯥꯏꯔꯛꯏ ꯅꯦꯅꯥ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯡꯉꯨ ꯅꯦꯅꯥꯅ ꯍꯥꯏꯔꯛꯏ ꯁꯥꯔꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯔꯣꯏ ꯁꯥꯔꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯔꯕꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯌꯨ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯁꯥꯔꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯔꯥꯊꯣꯔꯅ ꯅꯦꯅꯥꯕꯨ ꯃꯇꯥꯏ ꯑꯃꯗ ꯀꯧꯊꯣꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ ꯃꯇꯨꯡꯗ ꯅꯦꯅꯥꯁꯨ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯃꯅꯨꯡꯗ ꯅꯦꯅꯥꯅ ꯖꯦꯕꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯅꯦꯅꯥꯅ ꯂꯥꯏꯚ ꯇꯤꯚꯤꯗ ꯑꯁꯨꯝꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯃꯃꯤꯡ ꯂꯩꯔꯕ ꯇꯦꯔꯣꯔꯤꯁ ꯃꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯄꯨꯔꯛꯇꯨꯅ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯊꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯖꯦꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯗꯤ ꯃꯊꯛꯇꯒꯤ ꯑꯣꯔꯗꯔ ꯐꯪꯗꯨꯅ ꯇꯧꯕꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯔꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯊꯝꯕꯅꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯦꯅꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯔꯝꯒꯤ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯄꯨꯂꯤꯁꯅꯁꯨ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯗ꯭ꯔꯦ ꯄꯨꯂꯤꯁꯅꯁꯨ ꯄꯥꯎꯃꯤꯗꯒꯤ ꯋꯥ ꯂꯣꯠꯂꯦ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯇꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯔꯤꯞ ꯕꯤꯜꯗꯤꯡ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯔꯥꯖꯦꯁꯁꯨ ꯕꯤꯜꯗꯤꯡ ꯃꯇꯣꯟꯗ ꯐꯝꯗꯨꯅ ꯁꯦꯟꯋꯤꯆ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯔꯤꯞꯁꯨ ꯅꯣꯡꯃꯩ ꯄꯨꯊꯣꯛꯇꯨꯅ ꯕꯤꯜꯗꯤꯡ ꯃꯊꯛ ꯀꯥꯈꯠꯂꯛꯈꯤ ꯔꯥꯖꯦꯁꯇꯤ ꯄꯨꯂꯤꯁ ꯂꯥꯛꯂꯦ ꯍꯥꯏꯕꯁꯦ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯇꯤ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯔꯤꯞꯅ ꯕꯤꯜꯗꯤꯡ ꯃꯊꯛꯇ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯀꯧꯇꯥ ꯑꯃꯗ ꯊꯦꯡꯗꯨꯅ ꯃꯈꯣꯜ ꯊꯣꯛꯈꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯦꯁꯁꯨ ꯌꯦꯡꯊꯣꯔꯛꯈꯤ ꯑꯔꯤꯞꯅ ꯐꯛꯂꯥꯡ ꯃꯅꯨꯡꯗ ꯂꯨꯝꯗꯨꯅ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯂꯣꯠꯂꯝꯃꯤ ꯔꯥꯖꯦꯁꯁꯨ ꯃꯈꯣꯜ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯃ ꯆꯣꯡꯊꯣꯔꯛꯈꯤ ꯑꯔꯤꯞꯁꯨ ꯕꯤꯜꯗꯤꯡ ꯃꯇꯣꯟꯗꯨꯗ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯤꯜꯗꯤꯡꯗ ꯂꯩꯅꯕ ꯑꯣꯏꯔꯝꯃꯦ ꯔꯥꯖꯦꯁꯅ ꯇꯤꯚꯤꯗ ꯂꯥꯛꯂꯤꯕ ꯅꯦꯅꯥꯔ ꯑꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯝꯃꯤ ꯑꯔꯤꯞꯅ ꯕꯤꯜꯗꯤꯡ ꯃꯇꯣꯟꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯗꯨ ꯅꯣꯠ ꯗꯤꯁꯇꯔꯕ ꯊꯥꯕ ꯄꯣꯁꯇꯔ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯊꯦꯡꯅꯔꯝꯃꯤ ꯔꯥꯊꯣꯔꯗ ꯄꯥꯎ ꯄꯤꯔꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯥꯔ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯔꯥꯖꯦꯁꯅ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯂꯝꯕ ꯃꯐꯝ ꯑꯣꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯗꯨ ꯅꯣꯠ ꯗꯤꯁꯇꯔꯕ ꯊꯥꯕ ꯁꯤꯝꯕꯣꯜ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯝꯃꯤ ꯃꯁꯤ ꯇꯥꯕꯗ ꯔꯥꯊꯣꯔꯁꯨ ꯁꯥꯎꯔꯝꯃꯤ ꯑꯗꯨ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯂꯣ ꯀꯃꯤꯁꯅꯔ ꯔꯥꯊꯣꯔꯒꯤ ꯄ꯭ꯂꯥꯟꯁꯦ ꯔꯥꯖꯦꯁꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯔꯥꯖꯦꯁꯄꯨ ꯐꯥꯅꯅꯕ ꯂꯝꯕꯤ ꯎꯗ꯭ꯔꯕꯅꯤꯅ ꯔꯥꯊꯣꯔꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯖꯦ ꯀꯧꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯗꯤꯃꯥꯟꯗ ꯌꯥꯎꯕ ꯂꯥꯜꯍꯧꯕ ꯃꯔꯤꯗꯣ ꯗꯤꯃꯥꯟ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯊꯝꯗꯕ ꯌꯥꯔꯔꯣꯏ ꯃꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯅꯪꯅ ꯇꯧꯔꯨꯔꯣ ꯖꯦꯅ ꯃꯊꯧ ꯇꯧꯅꯕ ꯆꯠꯈꯤ ꯔꯥꯊꯣꯔꯁꯨ ꯔꯥꯖꯦꯁꯀ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯂꯥꯟꯐꯝꯗ ꯃꯥꯏꯊꯤꯔꯗꯨꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯔꯥꯖꯦꯁꯁꯨ ꯃꯥꯒꯤ ꯑꯍꯥꯟꯕ ꯂꯥꯟꯐꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯦ ꯃꯇꯥꯒꯨꯝ ꯋꯥꯡꯂꯕ ꯕꯤꯜꯗꯤꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯂꯤꯕ ꯁꯍꯔ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯊꯣꯔꯒꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯆꯤꯟꯕ ꯃꯐꯝꯁꯤꯡꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯕꯣꯝ ꯊꯤꯕ ꯍꯧꯔꯦ ꯔꯥꯖꯦꯁ ꯃꯥꯒꯤ ꯃꯊꯪꯒꯤ ꯄ꯭ꯂꯥꯟ ꯃꯈꯥ ꯆꯠꯊꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯔꯨꯝꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯁꯨ ꯔꯥꯖꯦꯁꯀꯤ ꯃꯐꯝ ꯊꯤꯅꯕ ꯍꯣꯠꯅꯕ ꯂꯦꯞꯂꯝꯗꯦ ꯄꯇꯦꯜꯅ ꯍꯥꯏꯔꯛꯏ ꯔꯥꯊꯣꯔ ꯃꯇꯝꯁꯦ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯋꯥꯐꯝ ꯑꯁꯤ ꯃꯤꯌꯥꯝꯗꯒꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯊꯝꯈꯤꯒꯗꯧꯔꯤ ꯔꯥꯊꯣꯔꯅ ꯍꯥꯏꯔꯛꯏ ꯃꯤꯌꯥꯝꯗ ꯀꯔꯤ ꯄꯥꯎ ꯇꯝꯁꯦ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯄ꯭ꯂꯥꯟ ꯍꯥꯏꯕꯕꯨ ꯔꯥꯖꯦꯁꯁꯦ ꯐꯥꯕ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯄ꯭ꯂꯥꯟ ꯑꯝꯇ ꯂꯩꯇꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯥꯖꯦꯁꯁꯨ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯔꯥꯖꯦꯁꯅ ꯍꯥꯏꯔꯛꯏ ꯔꯥꯊꯣꯔ ꯁꯥꯍꯥꯕ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯔꯥꯊꯣꯔꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯇꯩ ꯀꯔꯤ ꯄꯥꯝꯂꯤꯕꯒꯦ ꯄꯩꯁꯥ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯅ ꯆꯠꯈꯤꯅꯕ ꯄ꯭ꯂꯦꯟ ꯄꯥꯝꯕ꯭ꯔꯥ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯔꯛꯂꯣ ꯔꯥꯖꯦꯁꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯆꯠꯈꯤꯅꯕ ꯂꯝꯕꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯗꯨꯝ ꯁꯤꯟꯖꯔꯒꯦ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯃꯔꯤꯗꯣ ꯕꯥꯟ ꯑꯃꯗ ꯄꯨꯟꯅ ꯍꯥꯞꯇꯨꯅ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯇꯦꯛꯇ ꯀꯥꯏꯗꯨꯅ ꯊꯤꯜꯂꯛꯀꯗꯕꯅꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯕꯨ ꯖꯨꯍꯨ ꯑꯦꯌꯔꯄꯣꯔꯠꯀꯤ ꯔꯟꯋꯦ ꯅꯝꯕꯔ 4ꯗ ꯄꯨꯕꯤꯔꯛꯎ
mafam aduda pung manga chap chana makhoi mari maktek ta kaiduna thilakadabani makhoi na lakpa matamda nangi police officer ani khatang na thilakadabani makhoi gi masada loudspeaker yawa phone amadi paihalau maram di noina tharakliba mi ado chummi chumde habase aina check tafum thoi aduga khangadaba wafam amana aina hariba mafam ase hanadagi bomb fit tawduna lairiba mafam amani mafam aduda sniper oiro commando oiro army oiro changlapa matamda loinamak shigani rathon haira ai wa ama khanghoge wari kuina sangna sanarabadi phone lakliba mafam adu yam line thiba yaragani maram aduna wari sanabagi matam se sangdokna ba rathona silebani rathona makha tarai nakhoi organization se kari wakhalda leribano lo tuna leraga miyam da kihanba amadi police ta damka tawba ase kari maram gino rajesh na kariyam na duna khumlai rathor sahab akhoi semi ki thingak tani aduna lo lebani ai pakhum se tabda rathor sahab na hak pe labra rajesh na sauna harai nangna aremda ai matam hanganduna ai bu sawalakanu rathona hangai nangi demand se phanglaba matungda nangna bomb singdu gi lepam haigani habasi kari guarantee lebage rajesh na harai ai se kukar yon ba mi malurabo aina karamna guarantee pi gadoribino rathona harai kukar yon ba mi orabadi guarantee pi hairoi adubu hauju ore bibam masidi miyo lising kya gi hingba amadi shibagi wani maram aduna guarantee hairibini rajesh na harai nakhoi gi nafamda aina haiba wase thajabana tana atopa kari lambi lebage aina hariba se thajau aduga aina soidana takani aina pung manga da call torake haram call amuk thamke rathona officer amada hangi phone trace tawang am hobra officer ajuna harai sar masidi chamchamba mi natte ma ki phone se trace tawang amdre mak na trace tawang amdana ba software am season aduna call torapanina call se trace tawda yan malu na thokle maram aduna akhoi nataba atopa expert am kaudaba yararoi akhoi computer hacker am darkar tare rathona harai adudi computer hacker am puraga la odana aduga juhu airport ta kanana karamba private plane book tawgi habidusu yengchalo mathangi sinda ngasai FIR ihoba police officer aduda rathona wahang bahang taromi FIR ihoba police officer aduna harai ngasai laklamba nupa do ai sap sana khangi mahak bag amuba ama yanbani rathona hai officer se puraga man haiba matung ina nupa adugi masakto yekloro aduga nupa aduna yelkpa masakto lairiba police station singjida masing sunaba tharo aduga kari paw lebage habdo yenghalo aduga khwaidagi maru oina RDX zone ki haba nupa do aduda ayekpa photo do yenghanduna masakto chumra haina confirm toro mathangi sinda officer dun haiba matung ina Rajesh ki masak yakpa hokre mathangi sinda Rajesh nena da call tore aduga harai nang pung manga taba matumda juhu airport ta chatlo nena na sawr dun harai ai chatpa ngamoi nang ai bu seasonary banatra nang na haiba wada aina amu khana tawroi Rajesh na hai adu erabudi nang hana haiba yadabra nangumba reporter kaya lai haibase nang kawbra aigi ifamda phone number 10 kun hena lai nangumba reporter kaya ama makhoi singda phone tawdun hairorabadi aina haiba mafam sing asida ngasai na satkhrakani nena su Rajesh na hariba wada achumbani na mahak su upai letraduna mahak chatlage haiduna chatkre police headquarter na CM naktuna rathor hauji karamba pibamda leirabagi hanglami rathorna khomi mana harapa demand sing do pina bohonari haju phawbi oinadi mana ngamduna leiri CM na harai rathor akhoi gi inakta ajobo police force am leiri intelligence department su leiri aduga lalhauba singbu thenana ba atopa department ro haiba am su leiri aduga kari gino ekhoina lalhauba amana bomb gidam ka torpa mutamda ekhoina karisu tawba ngamdana tumina leiri base ekhoi praja da chu pawbi bangamde media house tu chu pawbi bangamde ekhoi se pura mirem ohabdu oireko CM gi bahai se tabada rathona harai sar akhoi gi angama pangal thona phuthok tun honari CM no mo harai nangi ngamjaba thak to honabdo aduna yade nangi ngamjaba thak to honabdo aduna mapung phawa ngamdre nahakna tawba ngamna do orabadi hairo ai army thajulage tanja asida patel changnatun harai CM sir nupa aduna phone da harap ko wari singdo ai su tare nupa adugi mo moto karam to habdo adusu ai tare mayam sing ado ururaba matungda case asi senabda khwaidagi matik chaba nupa se rathorni haina khali rathorna toriba thabak asida akhoina mahaki mateng pangjin bibani hena phagadra khali mahak puchaibagi muhutta patel gi wahai do tarba matungda CM asawba khara phatharaduna harai terrorist mari adudi karam officer na thingadori rathorna harai sir arif amadi j na thingani CM na amuk sawgalai aduga harai karino nangna toriba suba rathor makoi ani dagi hena experience oiraba senior officer mayam ama lady makoi singa do kanthu omaga naha oiba officer ni sem to karam na thaga dori bano CM gi wase tabda rathona harai sar aina toriba se thajabiyu thabak asigi damak makoi ani na khwai dagi hena matik chabani rathor gi wase taraba matungda CM na su aroiba oina wa ama harami ngasigi numit asida Mumbai hariba mafam sida bom pokhai han bayaroi aduduga makoina demand tarok liba terrorist mari edusu akhoi khutagi nanthok tuna chalan khiba yaroi rathon harai sar ai ngamna wanage tanja sida CM gi call masula e CM na call du paiduna tu pan thoki rathor tapam khangdana matha sa du na kocha chalami rathon hanglai arif kai jale
Jane hairei aripti nongmai thampham le hawi nongmai thampham da rathor amadi je changlai aduga makhoi ahum unarami makhoi ahum hek unabaga rathor na hanglai nakoi na ngasi tum hogolakpada kanagi masang ihan hana ui makhoi ani na matam amta chap manana sar ayaki isamak hana uzai makhoi ani gi pakhum asida rathor na pele begi maramdi police officer habesidi masagi mathau tongnaba ayu ngata hogolakpa masa hana kari asoi angam yauri bege haiduna yenglibado maduna takpadi makhoi ani se makhoi gi duty gi ni harabadi makhoi gi imung manung amadi nupi angang degi duty ni hena luna lawi habini masi matungda rathorna je amadi aripta makhoi chatnana ba sem saro harami makhoi ani su makhoi ani chatpada pugada ba bullet proof amadi nongmai sing puthoktu sem saduna lerami mathangi sinda rathorna arip amadi je da order torbi nakhoi ani mafam asidagi TS mill tana chatlo nakhoi na TS mill hek yobuga mafam adu da special force na lalhabu mari adu nakhoi gi nakuta soidana sinarakani makhoi gi transfer gi che adu sida leire haduna che ama pirami mathangi sinda lalhabu mari do makhoi na leiba jail dagi police na section na puthoroktuna special force ta khusinarami mafam adu dagi special force na makhoi bu question duna bus amada puduna TS mill tana pugoda bugi laklami lalhabu mari ado makhoi bu mafam adu dagi puri bodo kari maram gi no khanglabagum mi yam usitana noklami arip amadi je chanana ba sem saba loire rathorna makhoi ani ba question duna phone ama piduna harami phone asi loudspeaker yawbani nakhoi na mafam adu he yawbada rajesh na confirmation call torakani matam adu da nakhoi su akhoi na sanari ba whatsapp loina mak taba phangani juhu airport chanana ba lambi ahum je gi khwairi gi aten badi highway phawduna chaliba lambi aduni nakhoi su highway phawduna chaliba lambi adu da chatkadabani nakhoi gi natungda atopa police kana amta lak loi nakhoi ani na loirabani sumna tagi driver adu ga nakhoi ahum kutung chakadabani driver adu su nakhoi bu airport te thamlamaga mahak su mamai ledun halagadabani aduga nakhoi na khangadaba ama lalhauba sing aduna nongmai kapna naba amadi nakhoi de attack tawrnaba kasu tawrloi maramdi makhoi na nakhoi de attack tawrlabadi makhoi na panba mi mari asisu siba yai aigi wakhalda ngasi demand tawrliba se yamna kuina sanga plan tawduna tawrpa mande hathu tawrpa mali maram aduna nakhoi su wakhal intharaga gyan tana wakhal khallaga thabak taw hathu tawganu masi matungda je amadi arif makhoi gi chatnana ba sem saba loikhre tanja asida rathorna je bu question dun hairami je nang horen mission loirakpa matamda arif se ain haji nang bab tare ko hairami je su hai sar na hairi bawado ai bab luna tare mathangi sinda rathorna war room da changlakpa matamda pakhang macha ma bag yanduna lerami madu uda rathorna hanglai angang ase kanagino officer aman hairi sar mahak se yamna haibe hacker amani mamingna anus ko bani rathorna hai mabu haibrane officer adun hairi sar akoi police department da lakpa cyber crime gi mari lena ba casing se mana yam solve to banga tani mahak yamna hai thoi sing thoi ba angang amani rathorna changlatun hanglai anus nang akoi gi warum da leiriba computer amadi ate te khulai sing nang sidana ba haigadra anus na hairi madudi khangde sar anus na hairi sar noina department asida sizinariba computer amadi khusu khulai sing se yamna ariba khusu khulai ngatani hojiki matamda kanamtana sizinnadrabani aduna ariba khulai sing se sizinaba amadi khuloina ba honabada ai matam khradi changani tanja asida anus ki girlfriend ju call toksilai aduga anus na hai baby ai pungkhai ma mukti thenglakani ngakta ngairamo thabak athuba ma leire haduna phone thamlakmi rathorna hanglai nang thabak se soidana ti tawbu ngamgadaba natra anus na kumlai kari ngamo sungchoi soidan ngamgani masi haiduna mahaksu magi thabak honaba magi bag tagi laptop madi phone sing luktuna connect to bahukre mathangi sinda special force ka arip amadi jega thengna duna terrorist mari du khusinaki special force singduna question duna lalhabu mari adubu juhu tana pugudoriba police ki bus adu kakhat hanki bus adusu juhu tamna thawba hokre FIR ihoba nupa aduna haiba mutung ina yekliba rajesh ki photo ado RDX on nupa adu ulami aduga hanglami masigi nupa sinara nawandagi RDX lekibdo nupa aduna su harmi sumi masigi nupa sinani ngondagi RDX lekibdo masi tabda rathorna hairi chauhan photo do mafam asida leiriba police station singda email amadi fax tawduna thakro leiriba jaga khudimukta photo do chaikhairo aduga nupa adugi maramda phangba yaba report kari paw lebage habdo masak mamin khangdokna khonaro haiduna order tawki mathangi sinda rathorna arita call tawduna harami nakhoi kai ore kari problem lebage arip nakhomai sar problem kem tolete sarna sinba plan ni matung ina chatli haju phawgi oinadi sar khoi yoraga amuk paw pirak lage haiduna phone thami terrorist marktagi Ibrahim na hairi itaw sa khoibu puri basi maram khangbra Ibrahim bai makhoina khoibu puri base khoibu thadokpani habase simadi soidre karamna khanglibano haibadi khoibu puri ba police officer ani ji mai thongda tariba mungsu mungjana bagi mataw se ubda khanglibani wahai ase tabda arif khangduna leba ngamlaktre aduna mahaki na moidu puthoktuna chap chingi
ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯏꯕ꯭ꯔꯥꯍꯤꯝꯅ ꯑꯔꯤꯐꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯅꯪꯒꯨꯝꯕꯅꯤ, ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯑꯩꯁꯨ ꯁꯤꯕ ꯀꯤꯗꯦ." ꯏꯕ꯭ꯔꯥꯍꯤꯝꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯅ ꯆꯍꯤ 6 ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯌꯦꯛꯅꯕ ꯈꯔꯅ ꯑꯩꯕꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯩꯁꯥꯒꯤ ꯔꯦꯟꯁꯝ ꯇꯥꯔꯝꯃꯤ꯫ ꯄꯩꯁꯥ ꯄꯤꯔꯕ ꯐꯥꯎꯕ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯩꯕꯨ ꯁꯤꯕ ꯃꯆꯦꯠ ꯈꯥꯛꯇꯨꯅ ꯐꯨꯗꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯨꯕꯗꯨꯗ ꯋꯥꯃꯜꯂꯗꯨꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯈꯣꯡꯗ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯈꯤꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯀꯧꯗꯨꯅ ꯍꯥꯏ, 'ꯅꯈꯣꯏꯅ ꯑꯩꯕꯨ ꯎꯗ ꯄꯨꯟꯒꯦ ꯍꯥꯏꯔꯕꯗꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯗ ꯄꯨꯜꯂꯨ' ꯍꯥꯏꯗꯨꯅ ꯂꯥꯎꯏ꯫ ꯑꯩꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯩꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯩꯕꯨ ꯂꯧꯊꯕꯤꯔꯒ ꯑꯩꯕꯨ ꯌꯨꯝꯗ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯩ ꯍꯤꯡꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯆꯍꯤ 4ꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯑꯩꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯐꯥꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯄꯨꯟꯈꯤꯕ ꯎ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯕꯨ ꯄꯨꯟꯗꯨꯅ ꯃꯈꯣꯏ 4ꯗꯨ ꯑꯩꯅ ꯍꯥꯠꯈꯤ." ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯕ꯭ꯔꯥꯍꯤꯝꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎꯁꯥ ꯄꯨꯂꯤꯁ ꯑꯅꯤ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯂꯁꯤꯔꯣ?" ꯑꯁꯨꯝꯅ ꯀꯔꯦꯝꯅꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯖꯦꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ꯫ ꯖꯦ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏ, "ꯑꯩꯈꯣꯏ ꯍꯜꯂꯛꯇꯧꯔꯦ, ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯦ꯫ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯄꯨꯂꯤꯁ ꯉꯥꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ, ꯀꯩꯅꯣ ꯈꯪꯗꯦ ꯆꯦꯛꯁꯨ ꯌꯥꯝꯅ ꯇꯧꯏ." ꯖꯦꯅ ꯍꯥꯏꯔꯛꯏ, "ꯄꯨꯂꯤꯁꯀꯤ ꯆꯦꯛ ꯇꯧꯕ ꯑꯣꯏꯔꯝꯅꯤ." ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏ, ꯖꯦꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, "ꯌꯨꯝ ꯌꯧꯕꯗꯤ ꯅꯉꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯜꯂꯅꯤꯅꯦ ꯑꯗꯨꯗꯤ." ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯀꯣꯜ ꯊꯝꯈꯤ꯫ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯕꯣꯝ ꯂꯩꯔꯦ ꯈꯪꯂꯕ ꯐꯥꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯁꯥꯒꯤ ꯑꯣꯔꯗꯔ ꯑꯃꯗꯤ ꯃꯁꯥꯒꯤ ꯃꯊꯧꯅ ꯃꯔꯨ ꯑꯣꯏ ꯈꯟꯗꯨꯅ ꯋꯥ ꯂꯣꯠꯂꯤꯕꯁꯦ, ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯔꯥꯊꯣꯔꯅ ꯍꯥꯏꯈꯤꯕ ꯖꯦ ꯑꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯑꯣꯐꯤꯁꯥꯔꯅꯤ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ꯫ ꯑꯁꯣꯝꯗꯅ ꯔꯥꯖꯦꯁꯁꯨ ꯆꯥ ꯊꯛꯇꯨꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯄꯨꯡ 5 ꯇꯥꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯊꯣꯔꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗꯤ ꯃꯤ ꯆꯤꯟꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯂꯤꯁꯅ ꯆꯦꯛ ꯇꯧꯕ ꯍꯧꯔꯝꯃꯤ, ꯑꯃꯗꯤ ꯔꯥꯖꯦꯁꯀꯤ ꯐꯣꯇꯣ ꯑꯗꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯧꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯅꯦꯅꯥ ꯑꯃꯗꯤ ꯀꯦꯃꯦꯔꯥꯃꯦꯟꯁꯨ ꯖꯨꯍꯨ ꯑꯦꯌꯔꯄꯣꯔꯠ ꯌꯧꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯖꯦ ꯑꯃꯁꯨꯡ ꯑꯔꯤꯐꯁꯨ ꯖꯨꯍꯨ ꯑꯦꯌꯔꯄꯣꯔꯠꯇ ꯌꯧꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯕꯁꯇꯒꯤ ꯂꯥꯜꯍꯧꯕ 4 ꯑꯗꯨ ꯀꯨꯝꯊꯍꯜꯂꯕ ꯃꯇꯨꯡꯗ ꯑꯔꯤꯐꯅ ꯔꯥꯊꯣꯔꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯏ, "ꯁꯥꯔ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯌꯧꯔꯦ" ꯍꯥꯏꯗꯨꯅ꯫ ꯔꯥꯊꯣꯔꯅ ꯍꯪꯂꯛꯏ, "ꯑꯗꯨꯗꯤ ꯅꯈꯣꯏ ꯁ꯭ꯇꯦꯟ ꯕꯥꯏꯗ ꯂꯩꯔꯣ, ꯃꯈꯥ ꯇꯥꯕ ꯑꯣꯔꯗꯔ ꯉꯥꯏꯗꯨꯅ ꯂꯩꯌꯨ ꯆꯦꯛꯁꯤꯟꯅ." ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯗꯨꯅ ꯔꯥꯖꯦꯁꯅ ꯔꯥꯊꯣꯔꯗ ꯀꯣꯜ ꯇꯧꯔꯛꯈꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯔꯥꯊꯣꯔ ꯁꯥꯍꯥ, ꯃꯈꯣꯏ ꯌꯧꯈ꯭ꯔꯕ꯭ꯔꯥ? ꯃꯈꯣꯏꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ" ꯍꯥꯏ꯫ ꯔꯥꯊꯣꯔꯅ ꯑꯔꯤꯐꯇ ꯄꯥꯏꯈꯤꯕ ꯐꯣꯟ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯍꯦꯀꯔ ꯑꯅꯨꯖꯁꯨ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯇ꯭ꯔꯦꯁ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯔꯥꯖꯦꯁꯅ ꯍꯪꯂꯛꯏ, "ꯔꯥꯊꯣꯔ, ꯅꯍꯥꯛꯅ ꯊꯥꯈꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ?" ꯔꯥꯊꯣꯔꯅ ꯍꯥꯏ, "ꯑꯔꯤꯐ ꯈꯥꯟ ꯀꯧꯏ." ꯃꯁꯤ ꯇꯥꯕꯗ ꯔꯥꯖꯦꯁ ꯅꯣꯛꯂꯝꯃꯤ꯫ ꯔꯥꯊꯣꯔꯅ ꯑꯔꯤꯐꯇ ꯍꯥꯏ, "ꯑꯔꯤꯐ, ꯐꯣꯟꯗꯣ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯎ, ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯃꯤ ꯑꯃ ꯂꯩꯔꯤ." ꯔꯥꯖꯦꯁꯅ ꯍꯥꯏꯔꯛꯏ, "ꯑꯔꯤꯐ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ." ꯔꯥꯖꯦꯁꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯃꯌꯥꯝ ꯅꯈꯣꯏ ꯌꯧꯔꯛꯂꯕ꯭ꯔꯥ? ꯑꯁꯣꯛ ꯑꯄꯟ ꯑꯝꯇ ꯌꯥꯎꯗꯦꯀꯣ?" ꯃꯈꯣꯏ 4ꯁꯨ ꯌꯥꯎꯗꯦ ꯈꯨꯝꯃꯤ꯫ ꯔꯥꯖꯦꯁꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ 4ꯁꯦ ꯑꯁꯦꯡꯕꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯆꯦꯛ ꯇꯧꯔꯛꯎ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯃꯊꯛꯇꯒꯤ ꯑꯣꯔꯗꯔ ꯂꯥꯛꯏ꯫ ꯃꯔꯝꯗꯤ ꯄꯨꯂꯤꯁꯅ ꯅꯈꯣꯏꯁꯦ ꯑꯣꯟꯅ ꯇꯩꯅꯕ ꯁꯥꯖꯤꯟꯅꯕ ꯃꯤ ꯑꯣꯏꯅ ꯊꯥꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯦ ꯀꯥꯏꯒꯅꯤ, ꯑꯗꯨꯅ ꯅꯈꯣꯏ 4ꯒꯤ ꯃꯁꯛꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯁꯦ ꯈꯪꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ꯫ ꯑꯗꯨꯅ ꯅꯈꯣꯏ 4ꯁꯦ ꯀꯔꯤ ꯍꯥꯏꯔꯒ ꯈꯪꯅꯕꯒꯦ ꯑꯃꯗꯤ ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯎ ꯑꯩꯉꯣꯟꯗ꯫ ꯌꯥꯝꯅ ꯀꯣꯏꯊꯣꯛꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯁꯝꯂꯞꯅ ꯍꯥꯏꯔꯛꯎ ꯌꯥꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯦꯁꯀꯤ ꯋꯥꯁꯦ ꯇꯥꯕꯗ ꯏꯕ꯭ꯔꯥꯍꯤꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, 1993ꯗ ꯃꯨꯝꯕꯥꯏꯗ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕꯗꯣ ꯃꯗꯨ ꯑꯩꯅ ꯇꯧꯈꯤꯕꯅꯤ, ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯏꯁꯥꯃꯛ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ꯫ ꯃꯊꯪꯗ ꯑꯃꯨꯛ ꯏꯛꯂꯥꯛ ꯑꯍꯃꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, 'ꯒꯨꯖꯔꯥꯠꯇ 2002ꯗ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕꯗꯣ ꯑꯩꯅ ꯄꯣꯈꯥꯏꯍꯟꯕꯅꯤ, ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ꯫ ꯃꯊꯪꯗ ꯑꯃꯨꯛ ꯃꯨꯍꯝꯃꯗ ꯖꯍꯤꯔ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, 2006ꯀꯤ ꯃꯨꯝꯕꯥꯏ ꯕꯣꯝ ꯕ꯭ꯂꯥꯁꯇꯣ ꯑꯩꯒꯤ ꯈꯨꯠꯁꯤꯟ ꯊꯧꯔꯥꯡꯅ ꯇꯧꯕꯅꯤ, ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ꯫ ꯑꯔꯣꯏꯕꯗ ꯈꯨꯔꯁꯤꯠ ꯑꯂꯥꯅ ꯍꯥꯏꯔꯛꯏ, 1992ꯗꯒꯤꯅ 2006 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯈꯥꯏꯈꯤꯕ ꯕꯣꯝꯁꯤꯡ ꯑꯗꯨ ꯑꯩꯅ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯉꯥꯛꯇꯅꯤ, ꯃꯁꯤꯒꯤꯗꯃꯛ ꯑꯩꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ 4 ꯑꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯔꯥꯖꯦꯁꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯔꯤꯐ, ꯂꯥꯎꯗ ꯁ꯭ꯄꯤꯀꯔꯗꯨ ꯑꯣꯐ ꯇꯧꯗꯨꯅ ꯏꯕ꯭ꯔꯥꯍꯤꯝꯗ ꯐꯣꯟꯗꯨ ꯄꯤꯌꯨ." ꯔꯥꯖꯦꯁꯅ ꯏꯕ꯭ꯔꯥꯍꯤꯝꯗ ꯍꯪꯂꯛꯏ, "ꯄꯨꯂꯤꯁꯅ ꯅꯈꯣꯏꯗ ꯏꯟꯖꯦꯛꯁꯟ ꯀꯥꯞꯄꯛꯄ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯄꯨꯂꯤꯁꯅ ꯅꯈꯣꯏꯗ ꯀꯔꯤ ꯑꯆꯥ ꯑꯊꯛ ꯄꯤꯖꯔꯛꯄ ꯌꯥꯎꯕꯒꯦ?" ꯏꯕ꯭ꯔꯥꯍꯤꯝꯅ ꯈꯨꯝꯂꯛꯏ, "ꯑꯗꯨꯒꯨꯝꯕ ꯀꯔꯤꯝꯇ ꯌꯥꯎꯗꯦ, ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒ ꯈꯨꯠ ꯄꯨꯜꯂꯤꯕ ꯑꯁꯤ ꯈꯛꯇꯅꯤ." ꯃꯁꯤ ꯇꯥꯕꯗ ꯔꯥꯖꯦꯁꯅ ꯍꯥꯏꯔꯛꯏ, "ꯌꯥꯝ ꯀꯨꯏꯅ ꯄꯨꯜꯂꯔꯣꯏꯗ, ꯊꯥꯗꯣꯛꯂꯒꯅꯤ, ꯐꯣꯟꯗꯣ ꯑꯔꯤꯐꯇ ꯑꯃꯨꯛ ꯄꯤꯔꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯔꯥꯖꯦꯁꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯔꯤꯐ, ꯅꯣꯏꯒꯤ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯕꯦꯟꯆ ꯑꯗꯨꯗ ꯂꯥꯜꯍꯧꯕ 4 ꯑꯗꯨ ꯐꯝꯍꯜꯂꯝꯃꯣ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯊꯥꯗꯣꯛꯑꯣ, ꯑꯗꯨꯒ ꯅꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯤꯅꯤꯠ 10ꯒꯤ ꯃꯅꯨꯡꯗ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯈꯪꯒꯗꯕ ꯑꯃ, ꯅꯣꯏꯅ ꯊꯧꯅꯥ ꯐꯔꯤꯅꯤ ꯍꯥꯏꯗꯨꯅ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯕ, ꯅꯠꯇ꯭ꯔꯒꯅ ꯂꯥꯜꯍꯧꯕ 4 ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯥꯅꯅꯕ ꯍꯣꯠꯅꯔꯛꯂꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯗꯨ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯕꯣꯝ ꯐꯤꯠ ꯇꯧꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯀꯥꯎꯒꯅꯨ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄ ꯑꯁꯤ ꯑꯅꯥꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯅꯈꯣꯏꯅ ꯄꯨꯒꯗꯕꯅꯤ." ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯊꯣꯔꯅ ꯁꯤꯑꯦꯝꯗ ꯍꯥꯏꯔꯝꯃꯤ, "ꯁꯥꯔ, FBI ꯑꯃꯗꯤ ꯏꯟꯇꯔꯄꯣꯜꯗ ꯔꯥꯖꯦꯁꯀꯤ ꯃꯔꯝꯗ ꯄꯥꯎ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯏꯟꯇꯔꯄꯣꯜ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯕ ꯄꯨꯂꯤꯁ ꯍꯥꯏꯕꯅꯤ꯫ ꯁꯥꯔ, ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯝꯕꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ, ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯝꯕꯤ ꯍꯥꯏꯕꯕꯨ ꯂꯥꯜꯍꯧꯕ 4 ꯑꯁꯤ ꯊꯥꯗꯣꯛꯄ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ." ꯁꯤꯑꯦꯝꯅ ꯍꯥꯏꯔꯛꯏ, "ꯃꯈꯣꯏ 4 ꯑꯁꯤ ꯃꯥꯡꯈ꯭ꯔꯕꯗꯤ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤ?
Rathorna hairei sar madugidamaktadi kemta khanbirunu mokhoi mari se jail phakaiduna chen khre hayo aduga security fajana ngak chendaba police commissioner aibu suspend tobiyu tanja sida cm na saradun hairei Rathor kaino na ngangi dubo anusna hairei sar torliba phone se anak mafam dagini haibadi mahak inak nak mafam dalai mahak na mathang hek call tarapum tamda mahak ke chap chaba lefam do khangba ngamnagani harami airport na jena la hauba sing adugi mukhuta pulib handcuff sing ado lokhtolami adubu aripti loktholamde mahangna ibrahim gi ngaksam paiduna ibrahim chingtholami jena hairei arif nangna toribudo karino akoina mokhoi mari sibu thadok tuna thamlamaga mokoina akhoi gi bom lebam do hairak trabadi kamdauba bom gi lebam chap chaba khangdreba phawbadi ibrahim je thadok pa yaroi aduna maha akhoi gi loina pu kadabani haduna ibrahim chingduna pukhi jena tanar tuna hai nahakna toribudo Rathor sahab na hairak order do yaude nahakna yadrabani na ai Rathor sahab ta phone toraga hairege arip na hairei nahakna phone torubusu Rathor sahab laklabusu aina aripudi thadok laroi hairaduna arip na ibrahim chingduna pu saki bench manakta lehoriba mokhoi ohum na hanai ibrahim di kamdawni maya maraktagi amana khumlei yadrabani na ma amuk hayeng la aga lokthokpa habduni haujiti kari tawuni khursin na hairei akhoi bu mafam asida la au haiduna korabani na akhoi bu lawba lakpa mi amadi soidana lakani madu lakpa ngaiba tabani tanja asida rajesh na call tabai lalhoba singduna leiba bench adugi makhada phone ama lerami phone do ring laklami jena arip ta hai kanana mugi call lakhre lalhoba singgi oramba yai haduna mokhoi simu mai la thoktuni yenglu lalhoba adugi maraktagi amana phone do lokthokhtuni yenglami aduga amana hairei phone laklabadi pairodana adubu lalhoba aduna phone do hek receive tawbaga hana digi bomb fit tawduna leramba table makhada leba bomb sing do pokhairake khudakta lalhoba mari du yana misi chadana sikhi ibrahim na mataw sing do kanana bensin ge tawi adubu jena phadun thanami arip na bomb pokhai famda changduna yenglobudadi lalhoba sing ado phibam namna chadana ta duna leramle mataw si ubuda jena lawri ibrahim bu mafam asidagi yamna lapna puduna chatkro haiduna warum da matha sana lenari ba Rathor da kolaki Rathor na hairei haujikti bom ge lefam hairaklo rajesh na hairei arip ta hana phone taw aduga mafam aduda juhu airport ta kari thoklibage haibado adugi hana pau pirau arip ta kola malak lami Rathor na kamdawrake haidura hanglami arip ne yana pakhan hairami char toriba thodo se akhoi chu gyan tadre akhoina khalambaga tormiba thodok siga onatina haibado ore mokhoi gi plan se lalhobo sing do thadok poiramdre mokhoi gi plan se lalhobo mari da hatok poiramle akoina mafam ado hek thadok tuna lakpa matamda hana digi phumduna leramba bom am pokhai khre Rathor nang laduna hairei mokhoi mari mak sire arip na hairei mokhoi mari mak nate mokhoi ohum mudi sikre aina ibrahim di bom singi lefam khangdre phawba thadok loi haduna purakpadagi mahak ti hinghore mahak hauji phawba hingli wa sitabada rajesh matha saduna mako pairami Rathor hanglei kaina torisibu rajesh na hairei arip na haribodo asengbani Rathor arip ta loudspeaker thaw hayo aduga aina haigatari wase ibrahim da tahalo arip na la thaduna ibrahim gumana ka changsili adugi mutungda rajesh na hairei ayakna lalawo mari adu thadok pamde mokhoi mari bu hatpa pami aduga aina pamle thabak se police na khoina tawgadabani adusu hojumuk tawgadabani thokliba thodo asida ngaklaba Rathor na rajesh ta hairei rajesh kaina tawrisuba ai gyan ta tadre rajesh na hairei Rathor sahab nangi yumda lin changlawdi nang kaidawani lin do hatokani natra lalhoba mari se akhoi gi yumda changlakpa lin ni aduna mokhoi mari sibu aina hatokpani rajesh ki wa se tabada phamatu lereba officer mayam do ngaknarami amadi ngakladuna map amaga yengnaduna lerami Rathor na hanglai nang kanano rajesh na khumlai aini bus train tongba matamda yana pakhana bom pokhairak kadra khanduna cheptha yengtuna chatlibuna padu aini thabak ama chatpa matamda kaithen na pot ama chaleba matamda bom pokhairak kadra na koyeng yengtuna chatlibuna padu aini mi myam tinba mafamda bom pokhairak kani haibagi kidana chattaba nupadu aina thabak chatkibada aibu sina halakadra hingna halakadra khanduna wajaribu nupido adugi nupado aini hojiki matam asida tupi amadi sam khakpa phabu kijaduna khaktribu nupado aini hojiki matamda dukan phamge harabasu dukan maming kari thongani khanduna matha saribu nupado aini dukan ama phamba phawa maming thonba kire kanglup ki rang thoropa matamda aigi dukan du thugai beramgadra haidana hindugi maming tholagana pangalna aduga pangal maming tholagana hinduna thugai bidra haiduna kiraba misak amani mi topana khanaraga sokpana engonda soi haibadi India government amadi lalhobo sing saunaraga bom pokhairappa matamdadi micham praja khoi tamaksi rajesh na hairei Rathor sahab na miyam tinma mafam uraba tilliba miyam mara aduda yariba icham chamba micham praja amani ha Rathor na hairei ngasine ikang khanghaudana lalhobo sing se hat ke haduna taroliba se masina karigino micham amagi mukutta karamna RDX bomb kg taruk leribano bom pairibana hakpu karamna nasana tomda micham na hajaribano
ꯔꯥꯖꯦꯁꯅ ꯌꯥꯝ ꯏꯪꯇꯞꯅ ꯈꯨꯝꯂꯛꯏ, ꯉꯁꯤ ꯈꯛꯇꯪ ꯇꯧꯕ ꯅꯠꯇꯦ, ꯋꯥꯈꯜꯁꯦ ꯈꯟꯕꯗꯤ ꯀꯨꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯇꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯅꯕ ꯃꯇꯝ ꯐꯪꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯔꯥꯊꯣꯔꯅ ꯍꯪꯂꯛꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯈꯣꯏ ꯃꯔꯤ ꯈꯛꯇꯪ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯁꯦ? ꯃꯈꯣꯏ ꯃꯔꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯥꯜꯍꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯁꯤꯗꯤ? ꯔꯥꯖꯦꯁꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯈꯣꯏ ꯃꯔꯤꯁꯦ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯂꯣꯇ꯭ꯔꯤ ꯇꯧꯗꯨꯅ ꯈꯟꯕꯅꯤ꯫ ꯔꯥꯊꯣꯔꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯥꯜꯍꯧꯕꯁꯤꯡꯁꯦ ꯍꯥꯠꯇꯦ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯂꯥꯜꯍꯧꯕ ꯍꯥꯠꯇꯕꯒꯤꯗꯃꯛꯇ ꯃꯤꯆꯝꯁꯤꯡ ꯑꯁꯦ ꯅꯍꯥꯛꯅ ꯐꯨꯝꯂꯤꯕ ꯕꯣꯝ ꯑꯗꯨꯅ ꯄꯣꯈꯥꯏꯍꯟꯗꯨꯅ ꯍꯥꯠꯀꯗꯧꯔꯤꯕ꯭ꯔꯥ? ꯔꯥꯖꯦꯁꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯗꯤ ꯑꯩꯅ ꯍꯥꯠꯇ꯭ꯔꯕꯁꯨ ꯃꯈꯣꯏꯗꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯅ ꯍꯥꯠꯈꯤꯒꯗꯕ ꯂꯩꯔꯕꯅꯤ꯫ ꯏꯕ꯭ꯔꯥꯍꯤꯝꯒꯨꯝꯕ ꯃꯁꯤꯡ ꯋꯥꯠꯇꯦ꯫ ꯏꯕ꯭ꯔꯥꯍꯤꯝꯅ ꯃꯃꯥꯡꯗ ꯇ꯭ꯔꯦꯟ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯈ꯭ꯔꯦ, ꯍꯟꯗꯛꯅ ꯃꯤ ꯀꯌꯥ ꯑꯃꯃꯨꯛ ꯍꯥꯠꯀꯗꯧꯔꯤꯕꯒꯦ? ꯑꯩꯈꯣꯏꯅ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯗ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯔꯛꯇ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕ ꯑꯁꯦ ꯂꯦꯞꯄꯣꯏ꯫ ꯔꯥꯊꯣꯔꯅ ꯍꯪꯂꯛꯏ, ꯅꯪ ꯀꯔꯤꯅꯣ? ꯅꯪ ꯍꯤꯟꯗꯨꯔꯥ ꯃꯨꯁꯂꯤꯝꯂꯥ? ꯔꯥꯖꯦꯁꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯙꯔꯃꯒ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒ ꯃꯔꯤ ꯀꯩꯁꯨ ꯂꯩꯅꯗꯦ꯫ ꯔꯥꯖꯦꯁꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯈ꯭ꯔꯦꯗꯅ ꯑꯩꯗꯤ ꯑꯄꯪꯕ ꯏꯆꯝ ꯆꯝꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ꯫ ꯔꯥꯊꯣꯔꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪꯁꯨ ꯀꯤꯗꯤ ꯀꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯅꯪꯕꯨ ꯐꯥꯒꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ? ꯔꯥꯖꯦꯁꯁꯨ ꯍꯥꯏ, ꯍꯣꯏ ꯀꯤ꯫ ꯔꯥꯊꯣꯔꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯅ ꯍꯧꯖꯤꯛ ꯀꯤꯔꯤꯕꯗꯣ ꯑꯗꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯉꯨ꯫ ꯅꯪꯅ ꯅꯪ ꯃꯤꯆꯝꯅꯤ ꯍꯥꯏꯗꯨꯅ ꯂꯣꯠꯄ ꯀꯩꯁꯨ ꯌꯥꯔꯣꯏ꯫ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯂꯥꯜꯂꯦ, ꯃꯤꯆꯝ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛ ꯅꯠꯇꯦ꯫ ꯔꯥꯖꯦꯁꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯇꯧꯅꯤꯡꯗꯨꯅ ꯇꯧꯕ ꯅꯠꯇꯦ, ꯇꯧꯗꯕ ꯌꯥꯗꯕꯗꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯔꯥꯖꯦꯁꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯈꯣꯏꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯑꯀꯤꯕ ꯆꯤꯡꯅꯕ ꯂꯩꯇꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯂꯩꯅ ꯍꯤꯡꯕꯗꯣ ꯄꯥꯝꯃꯤ꯫ ꯃꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯇꯉꯥꯏ ꯐꯗꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯄ꯭ꯂꯥꯟ ꯇꯧꯕ ꯃꯇꯝꯗ ꯅꯨꯃꯤꯠ 4 ꯈꯛꯇꯪ ꯆꯪꯉꯤ꯫ ꯂꯥꯜꯍꯧꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯝꯇ ꯅꯠꯇꯦ꯫ ꯕꯣꯝ ꯁꯥꯒꯦ ꯍꯥꯏꯔꯕꯁꯨ ꯕꯣꯝ ꯀꯔꯝꯅ ꯁꯥꯒꯅꯤ ꯍꯥꯏꯗꯨꯅ ꯏꯟꯇꯔꯅꯦꯠꯇ ꯊꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯏꯅ ꯐꯪꯉꯤ꯫ ꯂꯥꯜꯂꯤꯕꯗꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯔꯦ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯔꯕꯗꯤ ꯃꯦꯁꯦꯖ ꯊꯥꯅꯕ, ꯑꯗꯨꯒ ꯇꯤꯚꯤ ꯄꯥꯎ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏ ꯁꯣꯛꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯂꯩꯊꯣꯛꯄ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯃꯁꯥ ꯃꯇꯣꯝꯇ ꯀꯥꯎꯖꯈꯤꯕ꯫ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯒꯦ, ꯃꯈꯣꯏꯗ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯤꯌꯥꯝ ꯀꯅꯥꯝꯇ ꯈꯟꯅꯗꯦ꯫ ꯕꯣꯝꯒꯤ ꯋꯥꯕꯨ ꯑꯗꯨꯝ ꯄꯣꯈꯥꯏ ꯂꯩꯔꯁꯤꯕꯨ ꯈꯟꯗꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯑꯗꯨꯝ ꯂꯩꯅꯈꯤ꯫ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯀꯩꯁꯨ ꯇꯧꯍꯧꯗꯦ, ꯌꯥꯅꯕ ꯑꯗꯨꯝ ꯂꯩꯁꯤꯟꯈꯤ꯫ ꯁꯔꯀꯥꯔ ꯂꯩꯔꯤ, ꯄꯨꯂꯤꯁ ꯂꯩꯔꯤ, ꯏꯟꯇꯦꯂꯤꯖꯦꯟꯁ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤ꯫ ꯅꯈꯣꯏꯅ ꯂꯥꯜꯍꯧꯕꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯂꯣꯏꯁꯤꯟꯕ ꯌꯥꯏ꯫ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯁꯟꯗꯣꯔꯛꯇ꯭ꯔꯤꯉꯩꯗ ꯅꯈꯣꯏꯅ ꯂꯣꯏꯁꯤꯜꯍꯧꯔꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯁꯤꯒꯨꯝꯕ ꯑꯝꯇ ꯊꯣꯛꯂꯣꯏ꯫ ꯃꯤꯑꯣꯏ ꯑꯃꯕꯨ ꯀꯣꯔꯠꯇ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯅ ꯀꯦꯁ ꯂꯦꯞꯄ ꯃꯇꯝꯗ ꯆꯍꯤ 10 ꯍꯦꯟꯅ ꯆꯪꯉꯤ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯁꯤ ꯄꯋꯥꯔ ꯄꯥꯏꯔꯤꯕ ꯅꯈꯣꯏꯅ ꯅꯁꯥꯒꯤ ꯅꯊꯧ ꯐꯖꯅ ꯇꯧꯗꯦ ꯍꯥꯏꯅ ꯇꯥꯛꯂꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯄꯥꯏꯔꯤꯕ ꯄꯋꯥꯔꯗꯨ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯎꯠꯄꯅꯤ꯫ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕꯅ ꯉꯁꯤꯗꯤ ꯀꯔꯤ ꯊꯣꯛꯂꯦ? ꯁꯔꯀꯥꯔ ꯆꯂꯥꯏꯔꯤꯕ ꯅꯈꯣꯏꯅ ꯂꯥꯜꯍꯧꯕꯁꯤꯡꯁꯦ ꯍꯥꯠꯇ꯭ꯔꯕꯅꯤꯅ ꯃꯤꯆꯝ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯍꯥꯠꯄ ꯇꯥꯕꯅꯤ꯫ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏ ꯑꯇꯣꯏ ꯈꯔꯗꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯔꯤꯕꯒꯦ? ꯔꯥꯊꯣꯔ ꯁꯥꯍꯥꯕ, ꯇ꯭ꯔꯦꯟ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕ ꯑꯗꯨꯅ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯂꯤꯕꯅꯤ꯫ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗꯤ, ꯑꯩꯈꯣꯏꯅꯗꯤ ꯅꯈꯣꯏꯕꯨ ꯑꯁꯨꯝꯅ ꯇꯝꯊꯤꯅ ꯍꯥꯠꯄ ꯉꯝꯃꯤ, ꯑꯗꯨꯕꯨ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯅꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤ ꯇꯧꯕ ꯉꯝꯖꯒꯗꯧꯔꯤ? ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯃꯈꯣꯏꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯈꯤ, ꯑꯗꯨꯒ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯈꯣꯏꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯈꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯩꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯔꯥꯊꯣꯔꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨ ꯂꯥꯜꯂꯦ, ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯂꯥꯜꯂꯦ꯫ ꯔꯥꯖꯦꯁꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯁꯤ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯊꯤꯔꯔꯣꯏ꯫ ꯑꯩꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯐꯣꯜ ꯐꯪꯉꯤ ꯐꯪꯗꯦ ꯍꯥꯏꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯈꯟꯒꯗꯧꯔꯤꯕꯁꯦ, ꯆꯨꯝꯕ ꯂꯥꯟꯕꯒꯤ ꯋꯥꯐꯝꯗꯤ ꯑꯩꯅ ꯈꯜꯂꯨꯗ꯭ꯔꯦ꯫ ꯔꯥꯊꯣꯔꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯇ꯭ꯔꯦꯟ ꯕꯣꯝ ꯄꯣꯈꯥꯏꯕ ꯑꯗꯨꯗ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯌꯥꯎꯈꯤꯕ꯭ꯔꯥ? ꯔꯥꯖꯦꯁꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯍꯪꯂꯤꯕꯁꯦ? ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯁꯤꯗ꯭ꯔꯒꯗꯤ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯤ ꯃꯇꯥ ꯁꯤꯕ ꯉꯥꯏꯈꯣ ꯍꯥꯏꯔꯤꯕ꯭ꯔꯥ? ꯍꯣꯏ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯈꯪꯕ ꯄꯥꯝꯂꯕꯗꯤ ꯑꯩ ꯍꯥꯏꯔꯛꯀꯦ ꯇꯥꯎ꯫ ꯑꯩꯒꯤ ꯈꯪꯅꯕ ꯑꯃ ꯌꯥꯎꯔꯝꯃꯤ, ꯃꯍꯥꯛ ꯆꯍꯤ 10-15 ꯁꯨꯔꯝꯂꯒꯅꯤ, ꯃꯃꯤꯡꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯏꯕꯥꯅꯤ ꯇ꯭ꯔꯦꯟ ꯇꯣꯡꯃꯤꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯩ꯫ ꯅꯨꯡꯇꯤꯒꯤ ꯎꯅꯔꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯈꯨꯠ ꯍꯥꯏꯗꯨꯅ ꯍꯥꯏ ꯍꯜꯂꯣ ꯍꯥꯏꯅꯩ꯫ ꯑꯁꯤꯒꯨꯝꯕ ꯃꯤ ꯀꯌꯥꯅꯤ ꯃꯃꯤꯡꯒꯤ ꯃꯊꯥ ꯈꯪꯅꯗꯕ, ꯑꯗꯨꯕꯨ ꯍꯥꯏ ꯍꯜꯂꯣꯗ ꯈꯪꯅꯕ ꯃꯤ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯃꯍꯥꯛ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯦꯡꯒꯦꯖꯃꯦꯟ ꯔꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯎꯠꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯣ ꯇꯁꯦꯡꯅꯃꯛ ꯍꯔꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯗꯤ ꯇ꯭ꯔꯦꯟ ꯅꯪꯍꯧꯗꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨ ꯇꯣꯡꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯇꯣꯡꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯇꯨꯅ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯕꯣꯝ ꯄꯣꯈꯥꯏꯈꯤ, ꯑꯗꯨꯒ ꯑꯩꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯁꯤꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯇ꯭ꯔꯦꯟ ꯇꯣꯡꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒ ꯈꯪꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯝꯇ ꯎꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯅꯧꯕ ꯃꯥꯏꯊꯣꯡ ꯉꯥꯛꯇꯅꯤ꯫ ꯑꯩꯒ ꯃꯤꯡ ꯈꯪꯅꯗꯕ ꯍꯥꯏ ꯍꯜꯂꯣꯗ ꯈꯪꯅꯕ ꯃꯤ ꯀꯅꯥ ꯑꯝꯇ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯃꯁꯤ ꯇꯥꯕꯗ ꯔꯥꯊꯣꯔꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯪꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯇꯧꯔꯤꯕ꯭ꯔꯥ? ꯃꯁꯤꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯔꯥꯖꯦꯁꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ, ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯣꯏꯕ ꯃꯤꯗꯣ ꯑꯗꯨꯗꯤ ꯑꯩꯗꯤ ꯅꯠꯇꯦ꯫ ꯑꯩꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯩ ꯏꯁꯥꯒꯤꯅꯤ꯫ ꯑꯩ ꯏꯁꯥꯒꯤ ꯀꯤꯕ ꯐꯅꯕ ꯑꯃꯗꯤ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯀꯤꯗꯅꯕ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯇꯧꯖꯕꯅꯤ꯫
Rathor Sahab lalhauba sing toribase aran mathabakni. Rajesh saubane hemnkidun machin thiduna hairei. Lalhauba sing aduna remote ama pairaga miyoi kayagi punsibu makhoina halagi khanba matamda hatpa ngamlibase mase khwaidagi aran mathabak amani. Asigi su mathakta micham kaya halaga makhoina chawthoksari hairibase. Aisu chawthoksaribani. Micham kaya minungsi khangdana haliba makhoi sing ase hatpa matamda aisu isai chamda chawthokba phawjaribani. Rajesh na amu makha tarei. Rathor Sahab nangsu soidana ngaklamgani. Ayakna pamlibase santi leni hingba pambani aduga nakan amromdana ayakna mi hatli bom pokhai hali amadi bom gidam kha tawri. Aina pamliba thaba amadi ayakna chathariba thaba ani se pura opposite ni onna tainabani. Rathor na hairei ai gyan taba ngamdre nahakna toriba mawong ase. Rajesh na hairei lalhauba amana mi chani hatpa matamdadi nakhoina kaisu hena khalude aduga ayakna mi mari khatang haluba matamdadi nakhoina aibu angawbani amadi aina toriba thabak sing ase lale haiduna angakpa phaunari. Chumi nang na angakpa haurido nakhoigi naralate sakai chalariba nakhoina khali micham praja nakhoidi micham praja oine hingu micham praja oine sijako haina khali. Micham praja amana asiguma thabak torakani aduga micham praja amagi mafamda asiguma thongna leramgani habase nakhoina khaludabnani aina torokleba thabak asida nakhoina angakpa phauribase. Aina hairibasi khudamse nang nasana oirabani. Aise kanano karino khangdringe matamdadi nahaki khonjelda akiba amadi pakhatpa phaurami. Adubu hojikti ayakse icham chamba micham amani khanglaba matungdadi nahaki khonjeldagi akibagi mami edo mangkhre. Anauba confidence amaga loinana wa ngangba horakle. Nahakna khalamgani masidi terrorist oiramdre micham praja am oiramle irai laina phaba ngamlagani haina. Adubu Rathor Sahab nangna khangadabadi hojiksu aina thamlamba bomsingdo mafam lengdana machi lengdana leiri habase asimadi kawgunu. Rajesh na hairei Arif amadi Rathor nakhoi ani gi warepta leire ngasi gi bom pokhaiba habase. Hojik minute 10 gi manungda nena nakhoina leiriba mafam adura changlakani aduga mahaki TV report ta Ibrahim amadi mahaka loinabam lalhawa mari do sire habagi paw tadrabadi aina phumliba bom sing do sungsoi soidana pokhairak masi gi matungda thokpa daita punamak nakhoi gi oigadabani. CM amadi atai officer sing wa ngangna de timin leptuna lenei wakhalna phumbangna duna phamduna lenarami. Rathorna aripta hai ai ngatang leraga call torke hairaga phone thamkhi. War room da Rathorna CM da hai sir masi gi wareba sidi sar gi wareba henbiu. CM na hairei man hairiba se tawbuna taba atopa kari lambi leiribage. Rathorna khumlai mahakna hairiba se tawbuna trabadi atopa lambi amta leite. CM na hairei adubu man hairiba thaba asidi lale haiduna sa kari upai le. Mahakna hairiba se tawbuna tana kari upai leiribage. Mathangi sinda Rajesh na nena da call tawduna hairami. Ibe manang minute 10 gi manung de airport manung da chango nahakna changkiba matamda ambulance amasu pukho nahake punsi khwaidagi maruiba pawdana mafam atu nangpo ngaidun leire haramlaga phone thamkhi. Asomdana Ibrahim na aripta hairami Rajesh na hairiba bado lale mana kemta khangde akhoi muslim gi satin thengnariba awaba singse akhoi gi hak amadi akhoi gi izat gi wani mana kaisu khangbunate. Ibrahim na aripsu muslim ni haba khangladuna mahaksu pungning onna na bkhonarami. Ibrahim na makha tarai akhoi na America England da chatuna bom kaya pokhai han khare mafam aduda makhoina akhoi kaisu tawbu ngamde kari maram gino khanglabra maramdi mafam aduda akhoi muslim sing se amatoina punduna lei. Asumna arip ki mapungning ona bu khonarami adubu arip na nokladun hairai nangna America England da tawbu ngambado mafam aduda adum tawraga lewi yadra nahakna India da laklib se nasana nasagi namang thiba lakcharabani. Icham chamba praja amana nakhoi bu ki halaba natra nakhoi bu khanduna halaba natra nakhoi gi plan su icham chamba micham una thugaire masi hairaduna arip no fetorami. Ibrahim na hairei ai siba ki bimi dinate aina hinglebase ai punsida phanggadaba pandam khara lei madugi damakta hinglebani aina siba tarabasu ai pandam se phangna bhanabda sibada pami asumna sibade ahaksu pamde. Wahai ase tabda arip su nokludun hairei hoi nahak siba ki ri haina chindade hajari adubu nahaki khonjeldadi nahak siba ki ri haibagi memi tari. Warum da CM na Rathor da hairei ngasi accident ama thole natra. Rathor su hoi hai CM na hairei madu airabadi hayang ayuk ngantada accident asigi report se nasa laktune engonda piu hairamaga CM chatki. Isam samna hairabda CM na lalhauba sing adu halo aduga makhoi sibagi pawdo accident thokpani haiduna report tawlo haina hairambani. Rathorna aripta call torami aduga hairei ko mathangi sinda arip amadi jena Ibrahim gi makokta nomaina kaptun halami. Arip na Ibrahim gi makota phari behen kabada lothokna ba phamthe adubu arip ki matungda letleba jena aripta nomai em tamlami aduga nomaina kaplaki. Arip ki yet thangbu khudang pampomda palami arip na machin thiraduna hairei kaptringi da han hairamu yadra jena hairei matam leitre reporter lakliba se udra tanja sida nena ambulance ka kona nampham adu thaujalaki. War room da Anusna Rajesh ki mafam thiribada phanglami madu ubada Anusna hairei Rathor Sahab maha se thadok pirasi mahakna toribase kaisu lande haina khali.
Rathor Rajesh ki leifam khanglabani na mahak warumdagi tholaki aduga nakanda leramba FIR ihobo nupa aduna su tholaktuna hairei sar aina ngasai yekhiba nupa gi photo do aduduga Rajesh ka masak manade ai hajukta ningsinglakle wahai ase tabda Rathorna saraduna hairei nangna ningsingliba nupa aduga Rajesh ka masak se khitang norasu manaba natra masi haramnaga yamna sauna Rathor warumdagi thokre Rathor magi kadagi nomoi luthukuna matomda kanasu yaudana Rajesh ki call trace tawboda phangkiba address adu tana lakhi asomdana nenana TV da report torami lalhabo mari nan thoktuna chenkiba matamda police na tanaduna nomoi kapna khre nomoi kapna ba adu da lalhabo mari mak chire aduga police officer amadi chokle haduna TV da report torami TV report adu hek ubada Rajesh su mahak na leiriba mafam adu da leiriba pochai sing laptop amadi atei pochai sing adu losinba hokre matangi sinda Rajesh na Rathor call tawduna hairei Rathor sahab atopa bom amta lete aigi famda sunutangi bom amma khatani hoi ai su khangi atopa bom letre haba nangi bom haiba bo police station da thamlami bom adu khatani Rajesh yam thuna poche ching adu losinduna building thate kumtharaki adubu magi henjang na pijaw khawjaw da korambadagi amuk lawbut chaloi aduga mahak yam thuna building makhala chintharaki Rajesh na mana sizinariba laptop amadi phone sing adu drum amada hapsalami aduga daram manungda bom macham pokhai handuna poche ching adu manghan tahanki Rajesh su kumtharakuna building manaktagi fana lapna lakpa hore adubu mahakna lakpagi lambida Rathor su thengnarami Rathor ubada Rajesh mamai lukthaduna chatlami Rajesh ki mana hek yosulakpada Rathor na hairei pung kya tarabagi hojikse Rajesh na hairei pung manga makhai tare hai Rathor na hairei nangi khawjaw do yamna lumba malida tanja sida Rajesh ki nipina call lai magi nipina laktribra hai Rajesh na hoi laklage lambida kanano ma thengnaduna wari sanaduna leire hairami masigi matungda Rathor na hairei ai thenjaramlage police ki kara sida Rajesh na hairei ai ri inak na phom dagini thendrabasu yare ai itomda dum chacharage Mami mana singlaba police commissioner Rathor mangda lebleba nupa se Rajesh ni haiba khang maram aduna Rathor na hand check tono mukhotik tholami aduga hairei aigi ming Prakash Rathor Rajesh su khangle mahak lotpagi mathau tadre haiduna mahak su mukhoting thoraduna hairei aigi ming masi hairaga film ase losenki film ase loraba phawba Rajesh ki maming asingba kari kawi haibadu khangkhidre Rajesh na haibada mahak ase icham chamba miya marakta tliba miyoi amani haikibado madumuk chapchana thole Maramdi Rajesh se maming oina ningsingdre icham chamba praja thauna leba praja amo oina khanduna lehorani mathangi sinda Rathorna wari lirei nupa aduna magi maming hairami adubu maming se kanamta da hadokpadi ngamdre aihak su micham amana asigumba thabak torakani haibse thajarude micham amagi mafamda asuk yamkhraba thauna ase leramgani haibasum ha khalude masigi case ase aina ningsingduna lehobani file oina amadi record oina di amta phanglaroi thodo odo da cheneriba miyam sing adu su ngasi phabo karum khiroi mokhoi ge wakaldadi thodo ochisu ngasi da thokpo leram khigani haina khalli masi haradun film solution ki ngasi gi matang asida lotion jare akhoi ge episode ase karam tawi habadu khangan birau like subscribe amadi comment to biramu adomna pambirabadi adomgi emong manung amadi marum apang singda share to biyu